Football Association DFA THOUBAL था Asigi tarani pandagi NIYOMGI WANGMADA PANGTHOKNABA THOURANG TOURIBA Second Division League ta District Asigi Club Taruk na Saruk Yaba Ngamloi Haina Fongdorakli Haukiba Numitki Nungthilda Club Taruk PSWAS Sangayumfam YBHA Wangjing CYSA Khangabok Santos FA DLC Hairok Amadi Susal Langatel na Sinduna Wangjing de Laiba YBHA gi office ta pangthokpa pangwi singa unabada YBHA gi secretary Debo Laistram na haikibada DFA THOUBAL da affiliate tauriba club kunmarina hauzik DFA da complain taurakpadagi chahi asigi September 3 dagi DFA gi thabak thorong khudingmak suspend tawduna thamlibani haiki hauzik DFA na sinnaba thorang tauriba second division league asi Amfadagi conduct of rule amadi permission lauraga sinba league nate haidaduna hauzik club amata CRS amadi CMS loidri pumnamak pending lady haiki mahangna makhata na hai mathakta palliba DFA THOUBAL gi aranba thawong singasina maram oiduna DFA na siliba league asi unauthorized oiba league ni haina club taruk asina lawbaga loinana league asida Saruk Yaba Ngamloi DFA gi mathakta laidiba chayet nabasing athubada loisin biraba matungda league sinbi yu haiduna deputy registrar THOUBAL amadi amfana su athubada meeting changbiraga chayet naba laidiba si loisin biyu haina su mari lenaba singi puning chingsilakli pawmi singa unabaduda club taruk PSWAS sangayumfam YBHA Wangjing CYSA Khangabok Santos FA DLC Hairok amadi Susal Langatel maruoiba thaupuba members singsu saruk yaki Association THOUBAL lagliba tan 31 October 2025 ta PANGTHOKNABA haina THOURANG liba second division league asigi mayokta Saruk yagadaba team tarukna unsellaga hamjaba pressmindi hairiba club sing adudi YBA Wangjing DLC Hairok Sulsal Lagatel Aswas Sangayumpham Santos FA Saisa Khangabok hauji DFA THOUBAL gi bathakta DFA THOUBAL da appellation tauba club kunga marina complaint taubadagi 3rd September 2025 ta deputy registrar of society THOUBAL na DFA gi thabak thoram pumba suspend tauduna athingba thamli amasung hauji DFA THOUBAL na siliba second division league asi amphadagi kola conduct amasung permission lauraga sinba league nate